अहानबदा मरुएबा पाउसिंग पिंजरी Security Forces na operations sing chathabada KCP ki cadre ani fare khutsu khutlai kaya fagatkre Manipur da shanti puraknabagidamak minority singi achoba thodang sing lei haina MD Riyazuddin Khan na phongdokre CRE 2024 da mahut sinduna exam tharaba matung rims ta thabak tawhallamba da chenaba Rajasthani ama police ta fare Security Forces na Ukhrul district ta bunker tare thugai kre khutsu khutlai kaya fagat pangam kre Amadi Bukhau ahal lupta International Mothers Day ga mari leinana free health camp ama pangthokre ISCOM media na sandokshaba Manipuri pau mityang tabiri ba pumnamak pulk sana chairman na taramokchaba galoina na pungja sa fawagi maruoi pa pau sing sandok na pijari Manipur Police amasung Central Security Forces sing na street asigi ching amasung tampak ki ching na mafam sing da chathakiba counter insurgency operation sing da underground cadre ani fabangam kibaga loina na khutsu khutlai kaya amasung pokhai baya ba potlam sing fagat pangam kri hairi Official source amagi matung inna security personnel sing na Thawal district ki Khongjom police station na konba 10 tha mathak laikai da chathakiba search operation da ain na thingkraba lalhaulop kanglaipak communist party apunba active cadre ni haiba Laishram Gopen Singh alias Punshiba chahi nifu fabangam khibaga loinana mangondagi camouflage clothing sing t-shirt sing amadi mobile phone ama fagat pangam khri hairi Security Forces singna makhatana Imphal West District ki Lamphel Police Station ki manung chanba Langol Chingda chathagiba search operation da magazine ani galoinana insas rifle ama magazine galoinana 303 rifle ama single bore barrel ama bolt action rifle mari magazine singyawba pistol tara 38mm anti riot rubber shell manga detonator ama empty cartridge mari amasong 5.56 mm ammunition mga fagat pangam khri hairi amaromda Security Forces na Imphal East District ki Lamlai Police Station ki manung chanba Sawombung Khunjauda chatakiba search operation da KCP MFL gi active cadre ni haiba Huidrom Sundar Singh alias Sanathoi alias Salai chahi nifumathoi fabangam khibaga loinana mangondagi mobile phone ama recover tawbangam khri hairi Security Forces singna Sekmai Police Station gi manung chanba Tendongyang da leiba Ingel chingda chathakiba thiba humbagi thabakta single barrel gun ani 32 pistol ani 36 HE hand grenades ani amasong tongan ba nongmai gi maru marifudara mapan fagat pangam khri hairi State asigi oina inkumja lishing ani kuntareta pangthokadoriba assembly election da Lilong Assembly constituency gi oina candidate oina chongthorakliba Dr. Muhammad Riyazuddin Khan na hojik Manipur da thokliba irang sing asina state asida shanti amasung tangdu leitaba leitriba asida state minority singna khaibung tana leiriba kanglup singi marakta thong oina leiduna samjinna handuna state asida shanti amasung tangdu leitaba puraknaba honabada achoba thodang sing lei haina phongdokre Lilong Assembly constituency da pangthokhiba developmental public discussions da saruk yaraduna mahak na hai tung koiba shanti amasung tangdu leitaba leirabadi chokhat thaurangi thabak khudingmak mai pakna progress leina pangthokpa ngamgani haiki state asigi kanglu furup ki marakta nungshi chana na hingminnaba hotnabada minority singi thaudang chauna lei
minoritiesingna akanba thong amagum mapangal leiraba communitiesing samjinnahangadabani haiki Manipur state asida chahi ahum mari rom ethnic conflict thoktuna matam sangna tangdu leitaba leitriba asigi solution taunaba mayek naiba road map sing leingakna semba ude hairaduna hojik state asigi miyamna kaidongai state asida shanti amasong tangdu leitaba purakadage haiba ngamdana leiri haiki amadi state asida shanti amasong tangdu leitaba hanjilakpa ngamdriba makai chokha thaurangi thabak sing khak mai pakpa ngamloi haiki AIMS New Delhi na loba common recruitment examination da mahut sinduna exam tharaba matung Regional Institute of Medical Science RIMS Imphal da thabak tawrakhiba miyoi ama mari leinaba officials singna khanglakpadagi thabak tagi lokthokraba matung thaudok aduda maru oina chenabani haiba Rajasthan gi Jirota ward number 2 dagi Jitendra Meena chahi kuntra apokpa laikhidraba Bajranga Lal Meena hairiba miyoi asina RIMS की authority na police ta tharak kiba complaint amagi matung inna faaba ngamkhre hairi RIMS authority na police ta tharak kiba complaint aduda AIMS na nalawba common recruitment examination 2024 da mahut sinduna exam tharaba matung RIMS ta aranba mawong da thabak tawi haina maral siri hiram asiga mari lainana assistant public prosecutor APP na court submit tawrakhiba report amagi matung inna Police na faraba Jitendra Meena na income jalishing ani kunmari da recruitment examination gidamak scheduled tribe category da applied tawrakhi hairiba examination ase income jalishing ani kunmanga gi February kunmanga da Bhubaneswar Orissa da pangthoki mahakna fangba marks singi matung inna Jitendra Meena RIMS ta August 19 income jalishing ani kunmanga da multitasking staff ki post ta appoint tawki post selection formalities singi matung inna mahaki facial, iris, palm amasong biometric verification chahi asigi March 18 da lauki RIMS ta chathakiba verification process sing aduda Jitendra Meena gi fingerprint aduga examination manungda Bhubaneswar gi examination center da laukiba fingerprint aduga chanaramdaba thengnarakibani masigi matung inna mahak examination asida fraud tawre haiba khangba ngamkhibaga loinana RIMS na police ta complaint ama tawraba matong tha asige mangada RIMS ke mayadagi police na faduna chief judicial magistrate Imphal West ta tha asige tarukta puthoraktuna court na tha asige taramathoi fawba police custody da remand piduna lakhibani hairi Ukhrul District Lungthat amasong Sina Kaithaigi akoibada Naga amasong Kuki Singgi anti-social elements singna saduna thamlamba bunker tare thugai khibaga loinana Imphal East District ki Chingkhai Ching dagi khutsu khutlai kaya operation chathaduna fagat pangamkhre Official source amagi matung inna Imphal East District ki Chingkhai Ching amasong Mongjam Khul Singh da chathakiba anti-insurgency operation singda masing yamlaba khutsu khutlai kaya fagat pangamkhre hairi Security forces na fagat laba potlam sing adudi magazine galoinana 9mm pistol ama 12 bore single barrel gun ama bulletproof BP jackets taret BP iron plates nipan helmets mari bofeng wireless set ama charger ani amasong tongan ba nongmai sing gimaru humfudara nithoi sing ni hairi amaromda security forces na Ukhrul district ki ungkha ching amasong Sina Kaithai area singda chathakiba search operation singda Naga amasung Kuki Singgi anti-social elements singna saduna thamlamba bunker tare thugaikre amaromda Naga Singgi apex body ama oiriba United Naga Council UNC gi statement amada Tangkhul Naga Singna khundariba Sina Kaithai khul asida Kuki Singna khundariba Lungthar Chingsang paringi Kuki militant Singh position loduna lepa leitana nongmai kapsilakpagi thaudok thoktuna leiri hairi Naga village guard Singna Naga Khunja Singh ngakchanaba Shokwaw Sharkafong Lengang Ching Laho New Haven Ringui amasong Sirara Khong Singda leiriba bunker shelter shed Singh atamnana Sidok liba thawong Singh asibu UNC na government asigi selective protection amasong vice enforcement ni hairi
International Mother's Day 2026 ka mari lainana ngarang Imphal East District ke manung channa leiba Pukhau Ahallok Community Hall da Shaibo Hospital Khurai Chaithabi Leirak Imphal East Ray Foundation Pukhau Imphal East Leima Chanu Nawa Tengbang Lok Nirmal Foundation Thangmai Bangi Volunteer Singaloinana Golden Star Club Pukhau Ahallok kapun na khutsamna duna ngarang ayuk pung tara tarakpadagi hauduna nungthilgi pung aniga minute kuntra taba fauba free health camp ama pangthokre health camp aduda medical attention darkar oiba mioi chaniga kuntra humdoirom lemna hidak langthak yenthokki free health camp aduda social welfare department amasong composite regional center for skill development rehabilitation and empowerment of PWDs Imphal Singna ahal oiraba singda free aids amasong appliances sing yenthokki Pangthokiba Health Camp aduda Dr. Ngangom Indrakumar Singh, retired professor obstetrics and gynecology amasong Managing Director of Shaibo Hospital, Dr. Bhagyavati Devi, retired professor medicine amasong founder member of Leimachanu Nawa Tengbang Ngangom Uttam Singh, chairman of Ray Foundation, N. Khoibi Singh, director CRCSRE Imphal, L. Bobo Singh, Extension Officer of Social Welfare Department, Shamurai Latpam Robin Sharma, Founder Nirmal Foundation, Golden Star Club Member Singh, Shaibo Hospital Gi, dedicated doctors amasong nurses Singaluinana Laimachanu Nawa Tengbang Lupki, Thomi Singsu Saruyaki. Pangthokiba Health Camp aduda Medicine, General Health Checkup and Treatment, ENT, ear, nose and throat care, pediatric child health checkup and care, obstetrics and gynecology, women's health, maternal health care and consultation, orthopedics, bone, joint and ligament care, surgery, general surgical, consultation amasong dermatology, skin care gi facilities sing laying balakpa singda piki. Tamenglong District ki Chiulwan Khuldagi Mamang Chahi Inkamja Lishing Ani Kunmangagi November Tarama Thoida Radio Tech Tauduna Thadokhiba Khunu Ngarang Makhal Amur Falcon Ahungi Manungda Apapang Kauba Amur Falcon Asi Kilometer Lishing Mariga Chatrat Yankai Rong Pai Ruraba Matung Yumlo Nariba Myanmar gi Nongpok Thangba Sarukta Yaurakre Hairi Hairiba Amur Falcon asina top pa migration journey galoinana suklip leptana Somalia dagi Central Asia tamna pung marifudara manga asida kilometer lishing mari ka chatrat yankai pairaba matong Myanmar da thunglakibani haina official source na phongdorakli Uchek asina medagi hauduna Arabian Sea landuna Somalia dagi India tamna lepalaitana pairakibani hairi Satellite ki mating lauduna uchek asibu tracking tauriba Wildlife Institute of India gi Suresh Kumar Apapang Kauba Amur Falcon asi ngarang Myanmar gi nongpok thangba sarukta yaurakre haiba khangba ngamkre hairi panbayai Amur Falcon singna chahi khudingi Tamenglong gi manung hanjinba khul singda migratory bird oina chaktaba laktuna lakli mamang chahi inkumja lishing ani kunmanga da Tamenglong gi Chiolwan khulda Amur Falcon ahum apapan ahum amasong alang haina maming thonduna satellite transmitter sing fit tauduna chahi adugi November 13 da thadokduna makhoina paigadaba mafam sing mafam khang doknaba hotnakibani apapang hairiba asina labani aduga ahu amasung alang singna amomni hairi apapang asi inkumja lishing ani kunmangagi November thada Kenya yauraba matong mafam aduda lengdana leirambadagi tungda Arabian Sea landuna paiba hauki aduga ahu amasung alang asisu Somalia da matam kuina leikibagi khudam sing fangki hairi Amur Falcon da satellite transmitter sing fit tauduna chathakiba tagging program asi ahanba oina ingkumja lishing ani kunipan dagi hauna Tamenglong District dagi hauduna Forest Division Conservation Efforts sing oina paikhatkibani hairi
Yening Group kumbina tongan ba sinfam kaya tauduna makoina fanglakpa senfamdagi kana leijadraba kham thengna waraba imung kunmathoida shelgi tengbang yauna nongmagi tangai fadana changba potlamsing group asina koina chattuna mating pangkhre tengbang gi potlamsing adu Yening Group kumbi gi proprietor Huidrom Naresh na luchingduna atai group asigi thaumi singaloinana kumbi kendragi tongan ba mafam singdagi khangatlaba imung kunmathoida cheng hawai thau thomna chingba sing tengbang potlamsing oina khutsinaki mateng pangba aduga mari leinana Yening Group kumbi gi member abung na phongdokhibada kana leijadraba kham thengna waraba hingbagi mahau phangjadraba miyoi singda Yening Group kumbi na isai nongmai thabal chongba mai thaluba decoration tauruba madudagi phangjarakpa paisa khara tungsinjaduna ngamjaba potlamsing mateng pangbani haiki Thasigi Tareta Senapati District ki T Khulenda Security Forces Singna Kuki Women Union KWU gi Secretary ni haiba Memnail hai haukip kauba nupi asiga loinana miyoi ahum narcotic drugs single konana fare hai riba pau asiga mari leinana Kuki Women Union KWU na memnailing kau haukip asi union asida karigumba hiram amatada mari leinade security na drug ka konana faraba nupi asi union na masakhang de hairi panbayai Senapati District ki T Khulen Naka checkpoint security forces singna Bolero registration number NL07C 5762 thauduna lakpa K Dowell Chahi Nifunithoi Lai Village Senapati amasong Maruti Swift registration number AS04E 3344 asida tongduna lakpa matai manau nemnai hing haukep Chahi Nifunithoi cycle bajar amasong mahaki mapuroiba hengkhomang haukep Chahi Nifutarit singdagi sapon kep marifudara mapan haptuna purakpa brown sugar kg lishing amaga chamaga nifu amasong shell oina lupa lishing kuntra fagat pangamkhibani miyoi sing asigna drugs singa konana security forces singna faraba matong memnai hing haukip asi KWU gi general secretary ni haina sandorakpadagi KWU nemnai hing haukip asi KWU gi general secretary natte haina union asiga mahakka kari amatta mari leinade hairaduna miyamna asigomba aranba pau asida thajabiganu hairi Resilakpada maru iba pau amukahanna Security Forces na operations sing chathabada KCP ki cadre ani fare khutsu khutlai kaya fagatkre Manipur da shanti puraknabagi damak minority singi achoba thodang sing lai haina MD Riazuddin Khan na phongdokre CRA 2024 da mahut sinduna exam tharaba matong rims ta thabak tawhallambada chenaba Rajasthani ama police na fare Security Forces na Ukhrul district ta bunker tare thugai khre khutsu khutlai kaya fagat pangam khre amadi pukhau ahal lukta International Mothers Day ga mari leinana free health camp ama pangthokre
ꯄꯨꯡꯖꯥꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ISCOM ꯃꯤꯗꯤꯌꯥꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯏ ꯄꯥꯎꯒꯤꯗꯃꯛ ISCOM ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫